Thoubal Kshetrileikai Tomjing Makhong Da Leiba Bright Foundation School gi Thasigi Dagi Houraga NUMIT NINI CHUPNA School ASIDA CHATHARAKHIBA Taragaterak SUBA CHAHIGI NUMIT Annual Day AMDI TONGANBA Award Sing YENTHOKPAGI THOURAM PAKNA NGASI MAHEIROISINGNA UTPA MAKHAL MATHEL KAYAGA LOINANA LOISANKHRE CHAHIGI NUMIT THOURAM LOISANBA aduda Jawaharlal Nehru Manipur Dance Academy Imphal gi Director Pokhrambam Vilas Singhna Athoiba Mitunglen Bright Foundation School gi Chairman cum Principal Dr. Joy Singh Oinamna Thouram Mapu aduga the Assam Valley School gi Head of Pastoral Amarjit Singh Huidromna Akhanaba Mitunglen Oina Saruk Yaki CHAHIGI NUMIT THOURAM PANGTHOKPAGI MATANGDA School adugi Chairman cum Principal Dr. Joy Singh Oinamna Phongdokhibada School asida tamliba MAHEIROISINGNA makoina chahi ama tamkhiba sing adu honor tobiba amadi miyamda uthoknabagi platform pibiba oina thouram asi chahi khudingi pangthokpani School asina examination da mark yamna fangbagi wakhalon amada mahi masing tambide MAHEIROISINGNA makhoyi tungi punsida makhoi na pamjaba sing adu da chatkiba ngamnanaba lairik khaktanatana skill singdasu takpi tambiri Amadi sana khotnabagi lamdasu school asina tongan va event nifugotarukta housewise ta sports mesu pangthoki debate layekpa amadi science arts amasung craft ki oiba model sing puthokhanduna changdamnaba sing pangthoi state district amadi national gi thakta pangthokpa tongan ba competition kayada school asigi MAHEIROISINGNA saruk yabata natana award kaya fangduna lagli NEP 2020 chatnarakpadagi mahai masingi lamda ahongba kaya lag kadabana mapa mama oibasing asu angang singbu kupna yangshinbiduna mai pakna changsin bangamnalaba aikhoi puna hotnaminasi hainasu appeal tawki